Jali note nambagi thabak tawramba miyoi marigi geng ama jali note kaya amade mechin ga konana fare. Assam macha ani, Manipur macha ama, Nagaland macha ama yauna miyoi marina saba geng khutpu asina ain gi wangmada Indian currency jali note nambagi thabak satharambada geng. Assam police na ngahan makoina namlamba jali note kaya amade jali note asi nambada sisinaba mechin ga konana fare haire. Jali note namba geng khutpu ama leire haibagi pau Assam police ki kangbu na pau phangbadage ngarang numidang pung 3:30 taba matamda Assam police ke Kachua police station ki kangbu ama na Uttar Simaluguri area da thiba humbagi thabak sathabada jali note namba geng khutpu gi miyoi mari ase faki bani haire. Faraba miyoi mari ase Manipuri macha ukhrul dage Yuikham A Simre chahi 38 Assam macha MD Irdes Ale chahi 58 Anwar Hussain sahi 38 makhoi animag Nagong district tagi ning faraba to padude Nagaland gi Miss Viseno sahi 18 laifam Dimapur gi Chamuke Dimadagi hairiba miyoi mari ase fabangam ke makhoi dagi Assam police na jali note number sisinaba mechin white paper bundle lama mobile phone ahum namthoglaba Indian currency jali note kaya amade gari amasu recover tawre tawraba polam sing asigi manungda makoina lupa chamnga chatpigi Indian currency jali note lupa lakh ahum lising 13 phagat pangamle faraba miyoi mari ase Assam ge Kasual police station na makhoi gi mathakta case ama register tawbaga loina na makha tana thijin humjin bagi thabak sathaba hore haire.